Robert dining chair aduda tapna famtharai makhutta pariba phone do dining table mathaktuda thamlaga PIBAda muksu yengle PIBA so adu mangai Robert adu magyengduna pishum animak sukchinnaraga manga khaifet illaga thazadi ai singna thazadi Robert so WakhaL mamna dum khumle maramdi khangning thazadi hairaso mitmangdani urisi PIBA Robert Karim Hairamda kitchen gi thonglom da fat thokre aduga thongjil da fat leptuna nakiet ko yeng aduga amuk fat janglaktuna Robert da haire asukui basi chahi khara si tumin leikhraban aduga ngasina mukarigi Robert araibo ur aigi lambi yami khongthang se ani surakpada khongna madi nangna aigi chaisu oy masidagi henba ai kim taining ai leite nang nei khoida leitringai matam ai ga marup hek sana duna lakpadagi ai de nangi punsi gi chaisu oiduna laabani aduga ngasi nangi khongthang ani thoklakpadasu nangi khongna madi aina thangduna chatkani nangai bu thajau hairaga Robert haugatlaktuna PIBA gi pambomda pop anirak thaduna themlei amuk sumakha tare karigumba wafamsi handaka muk pabungna khangkiba thoklabadi afabadi or wathokhradi chawrkani aduna yariba makai pabung tadana bahonasi hairaga PIBA thonglomda muk haifet yeng aduga makha tare adubo ekhoi leifam thokpa cheksina dilaisi ngasi mana call tawraklesigi maramdudi shengna khangdokpana phabra haina khali magi call se anishuna tawrakhisan ngasi gi call back tawragumsi maramdi ma kanano khoina hana munna khanglabani aduna amuktanga tawrakpa yengkisi masida yam luna so khanki gumsida makha taba thabak tawre eko accept tawni tawraktre tuman leini sida lori oi pharis pungsu thengi loishalasi aisho ayingdagi mag office chat pahuge na khal aduna kitang anna tumningi loishalasi hairaga ani do hongnaruba tawdre mana tawfam thokpa thabak singdu loishin minaraga magi kada pathanaba changnakre Robert ka PIBA ga ka punna leminade ka punrasu mathakta pulap dile adumakpo ka nakna su thangnade Robert ti magi kada changkre PIBA su tapna magi kada laktuna warubage phamungduda longna haithare amuk su khale hauji Robert ki phone da tawrakliba call dugi maramda ma atei atopagi WakhaL changdre maduda amuk khanduna leikre asumna tawbasi PIBA magi haunabini thabak ama natraga WakhaL ama khalingai tawringai atoppa thabak amana yachalakpa lakselakpa oirabaso PIBA di hana paiba or hana horamliba thabak sing amadi WakhaL singdu loshilaba matung kona lakliba thabak singdu amuk paibani macha khaina tawba thabak se PIBA gi apambani mathong maram khangda ama tawringai ama lae haiduna laklibadu paide rule 9 na chachaba mini aduna PIBA hosik maki oinadi thabak aruba hairadi Robert kamagana khanarakliba wafamdo magi aruba thabak oiri aduna magi WakhaLda hosik madu khaktamak khanduna leibani PIBA phamungda longna hipna WakhaL khana machinda sole aina aigi WakhaL aripoina aina lakliba lambi shida khong thang bahurappada ishada kibamta pokhiba leite hojiksu ai kide kifamsu thokte aigi punsi aigi khongthang aina puningba mongda pugani kanana su ayetpa thingba pirakpa yar hairaga PIBA makhut khutcha taraduna mamaiduda pulap nanthai aduga tablab haugatlaga mafam chana hiplaga tumin tumthaba themkhre mathangi numitni hoi mai haida PIBA nganna hogatuna tawfam thokpa magi workout tawraba matung pung nipan khar helakpadagi bathroom changduna irujakhre irujaba loiraba matung PIBA masana lab mafi shechin bahawi tanjaduda thongjinda nga tharap liplaga tumin yengduna haire imana jak thire dress chindringai chak chanaba na haihori duga nang nahana loi leiraba tumin mafi setuna leiramba PIBA khanghauda Robert na hairakpa waduda thonglomda haifet yengthoi
Loire laage haram. Robert thongzilda sum leptuna lerambado tabli tabli makhut namado setliba hapen adugi pocket ta humlaga PIBA gi manak tamna changle aduga muksu makha tare. Driver puru kino ngasidi. Kaigino kaidorage. Robert phamung nakalda thariba sofa du da fam tharaga. Ai thabam chatole. Gari amado ai kitang khuloiba watlen tawbani. Phare dudi. Ai dum thaukrage. Hairaga dressing table mamang da changsilaga samchet tu thangatlaga masam hat ke tawbaga. Nang chathokpada chiksilugo. Aina nangna thanda chatnaba hairise. Nang namit ana singnabani. Driver ga sum loinarga chatpado adum yai. Tawbatabu nang nasadi khara laithokani. Adunani. PIBA amuktang Robert na leiriba maikaidi yenglei. Aduga makhata na magi tawfam thokpado amuk tawkre. Waridi makhata ra Robert to. Aidi araibani. Masani. Aduna aigi thoina waningai leite. Adubu nangdi second kuding cheksinani. Handak nangunda tawriba mayamsi aisu kaino haifam khangdre. PIBA makokta maknomlae pakhom pirakte. Adubu mapukningdadi khankre. Asomna wari sanarambadagi anido chak chanaba haiduna kitchen lomda kumtharakle. Mapalu khoi dining chair da famlaga ngaiduna lerami. PIBA Robert makhoi aniso makhut hamlaga famthare. Lukhoi chak chaba hokre. Chana. Masidi khara chindawri nena. Hairakle si PIBA dani. PIBA so khangbana. Hoi ga babu. File khara aigi khud yauda yadrena boinauna soire. Aduni. Aina haibaduni hege. Nasana maipuna na tawriba thabakto kashu khanda irai laina thadokanu haina. PIBA table mathaktagi isingdu lamna makha tarai. Aina boinaudade ayamba sinarambani. Phanaba sillono. Ada aigi sign watlena haibagi. Aduni ne nangi thabak haise. Yeng. Nang office to thadoklaga matha sarini haidana yumda leirisi numit kayani no. Masida mangliba matam si kayamna noba. Nang angang macha natte ko. Chak tu khara charba matung PIBA okladuna mapada yenglei. Hoi ga babu. Nacha khangje. Ado ai halamagi. Lukhoi PIBA gi chak pukhamdu da yenglaga. Nabuk thalabrane nangbo. PIBA haugatpagi matangdu yorakpada nakalda awat apa yenglamba ayengbe PIBA da yenglei. Kaidore nangbu nabuk thalabro. Hoima thale. Haina PIBA beshinda makhut hamladuna magi kada kakre. PIBA chetkraba matung ayengbe lukhoi da onsilaga. Moi pabung sune chathom dai jak jabasida hekwari do sajil. Horen halaga irena sabayabani. Chak se chaboy jadaboy amuk tawkre. Lukhoi chak totlamba makhut to hairap thangatuna khudombi utlaga Robert ta haire. Ama sikak nati ni ngangi se nang shuni nangna ichani natte haibagi wa aingonda leite. Aigi di noi ni mak chap mane. Ai khangi ni magi wakhalso. Nang tha khardi sida leiko. Ama se wari sadaba yaru. Aingbe marak thatladuna lukhoi da haire. Kari no mi makhoi pabo angang singse chak phajanong ta bijakise. Amadu sumabuk thanboi thandaboy haugatkre. Wadu loiba nangdringai nakaldagi PIBA na leplaga. Ega babo ma ai muk chaluki. Aingbi changsinduna manam nambiraga chalo bipindi laklabra. Robert na aiga thaba macha sena thengna laona aikrabani. Lukhoi Robert te yenglaga karige karai chatge aibano ne nangna. Robert mapana hari du khumde PIBA de yenglaga ingit ama phat pike. PIBA ingit to khangaduna mapada nokfet tawramlaga thokre. Lukhoi cheiboy kaiboy makhatare I Roberta. Nadi thabak chatawni khangna nangna driver mugla horina karai chatge haibano. Ha nangi koiba langwa chatpagi driver puba yaroi ko. Hairaga lukhoi chak charambado haugatke tawi. Adobu Robert maithong khazik olaga taplapna mamaga mapaga du kaure. Ma baba aingbi machagi matauda taplap yengle lukhoi so adu mangai. Haugatlamba masado dining chair duda taplap phamthare. Aduga animak khumlakte. Machana karigumba khara hainingba manba mataudu khangaduna hairo o haibagum taningna tuminna artha leiba meeting de yengle. Robert nakanda leiriba ising glass tu lokhatlaga amuktang thai.
aduga taplap haire. PIBA se hanagum thamba yadre. Lukhoi machada suklap yengi. Kaidore mayik sengu nupa macha. Kaino ibungo nangna haridubo mayik sengu. Mabu thiba hore. Lukhoi tumin leisinkhre leiramba sakpham onkhre ayingbi machagi wado makha taba nangda kapli pakhatna sat haire. Karigi mabu thibade. Robert mapada dumak yengi. Ngarang do aigi number da call dorami. Lukhoi hangda yadagum. Madi wafam du khangkibra. Khangi. Masu lay. Phone do mana paikhatlini. Mana di kari haiba. Kashu haide. Mana haiba bu. Aikhoyam talap thokino. Magi tungda lepiyo. Magi thauna hapiyo. Mama yuknagi sikhagai. Lukhoi tawfam khangdre matha sari. Makok paiduna khangle aying bisu wado tumin taduna leiba ngamlaktre. Aduna wado lotion kinaba haire. Ibungo chal potha zarur. Moi pabung so leibiram. Ai hai puragi. Kona khanarasi ningthina. Hairaga leiriba kon singdo lotion ba hore. Mapa machado mamada hairap yenglamlaga tumin hogatuna thokre. Ayingbi thabak loisinna tumin khanjai wakhalda. Matung taba imong sida masigi wase hek hudorakpada aina tawba landi yengo. Haina ngangna ayingbi tawribadu loishili. Somdana jolly rentagi mayumda chatni haiduna masado tension amada mafi loishili. Misna amadi ligana themduna khamnaba kana hotnari. Kaino nang toishibu jolly akhoina haibase yararoi haibrona. Misna ai noina haiba yaningdaba nate. Ayumda chatta kuire chatlugen tawbani. Lina nakaldagi adudi akhoiga chasi akhoi se noida chatta kuire. Jolly karimta khandaba sana momon noklaga. Mathangda phasana chatlase ngasidi thurani. Imada so haiba natabanina. Misna li ani supune yengnai aduga misna na adudi kona phasan chatlase ngasidi nangsu chatlanu nathan chatpadu nungai treba khoiso. Ani duna tawriba maridu khangi Jolly so adubu ngasi mana mayumda chatlaga tawrugadaba matawdo ani dugi mamangda tawningdabagi ma leithoknaba hotnabani. Adubu ani duna maridu so leithokpa oiraroi khangaduna sor asangba mo hondoklaga tablap haire. Loisilo kuidabida. Li amadi misna nokfe tawraduna harauna lakna boi kaiboi khumle. Mathantaga chattoi tawraduna nangko. Adoli la othengkrani loishinaba. Li masagi ingawngawna leizaba mini ka hena wakhal khanjin gandaba mi oijai. Aduna khara luba wana traga matha saba potta explain tawraga hydrin khai khangdaba mini. Adubu misna de migi mityeng na yeng ingit irang khara khanganba mini. Wahayama haibada artha chama khangba ngamba mini. Aduna Jolly awaba nungaiba. Mana ayamba fathabi themjinbi tawduna lakbani. Masina so Jolly gi mamana Jolly bo misna da thazana sinabani. Aduna ngasi Jolly na yumda chatpasida mathanta chatkani haibasida misna na ayamba thingbani. Horen mana yum yoraga mamada tawrudoba matawdo misna hana khanglabani. Aduna shu chatpado ma yaunaba hotnarakbani. Ngasi chatkani haibasi so Jolly na mamada hana khanghande haibasi misna khangi. Aduna misna Jolly gi mamada pau hana phawkhre. Mafi setpa loireduna ani du thogle. Misna nokfet tawraga lao those loire. Jolly masado bit yaudabagum hainingda noklaga those. Hainaraga ahumdo rentagi thokre. Office tani PIBA tawriba thabakto pukning changdre. Ngarangdagi thengnariba mayam aduga ngasi chatlamdaida haina hoba wa singduna ma tawfam khangdre. PIBA file ama thawa yauna yenglambani. Ngarang Robert ki phone da tawrakliba number do fat ningsinglei. Tawriba do chap lepi aduga wakhalda adum khalei. Hello. Chelo ikidungda. Ei chelo. Pangdaba nate. Noina ngamlingkai pabungi mayukta liraso pabungi mangda aina lepli. PIBA asumna mukhalambadagi wakhaldo amaromda puthore. Aduga table da leiriba calling bell do khinglaga pion do kawi boinaw lakhalu haibagum boinaw thongjin da leplaga. Sir,
ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯥ? ꯄꯤꯕꯥ ꯑꯔꯣꯏꯕ ꯐꯥꯏꯜꯁꯇꯨ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯤ ꯈꯔꯁꯤ ꯂꯣꯏꯔꯦ. ꯑꯔꯣꯏꯕꯁꯤ ꯅꯪ ꯄꯨꯔꯣ ꯑꯗꯨꯒ ꯌꯥꯅꯕ ꯁꯤꯟꯈ꯭ꯔꯣ. ꯐꯅꯤ ꯁꯥꯔ. ꯑꯗꯣ ꯑꯇꯩ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯁꯥꯔ ꯂꯣꯏꯁꯤꯟꯗꯧꯕ? ꯑꯩ ꯁꯥꯏꯟꯗꯤ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯋꯥꯠꯄꯗꯣ ꯅꯪ ꯃꯦꯅꯦꯖ ꯇꯧꯔꯣ. ꯑꯩ ꯉꯁꯤꯗꯤ ꯉꯟꯈꯤꯒꯦ ꯇꯧꯅꯤ. ꯑꯗꯨꯅ ꯊꯕꯛꯁꯤꯡꯁꯦ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ. ꯑꯗꯨꯒꯤꯅꯤ. ꯁꯥꯔ, ꯍꯛꯆꯥꯡ ꯉꯝꯕꯤꯗꯕ꯭ꯔꯥ? ꯀꯥ ꯍꯦꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ. ꯀꯣꯛ ꯈꯤꯇꯪ ꯆꯤꯛꯄꯅꯤ. ꯑꯉꯥꯡꯗ ꯒꯨꯂꯤ ꯂꯧꯍꯜꯂꯨꯒꯦ ꯁꯥꯔ? ꯂꯧꯍꯜꯂꯨꯔꯅꯨ. ꯌꯥꯔꯦ. ꯑꯩ ꯊꯣꯛꯈ꯭ꯔꯒꯦꯗꯣ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯁꯥꯔ. ꯕꯣꯏꯅꯥꯎ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯤꯕꯥ ꯃꯁꯥꯗꯣ ꯐ꯭ꯔꯤ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯐꯝꯊꯔꯛꯏ. ꯃꯤꯀꯨꯞ ꯐꯥꯗꯦ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯑꯃ ꯂꯥꯛꯏ. ꯄꯤꯕꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯂꯩꯕꯒ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯃꯁꯥꯗꯣ ꯍꯩꯅꯤꯡꯗ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯒ ꯅꯥꯀꯣꯡꯗ ꯊꯝꯕꯗ ꯉꯥꯏꯔꯤ. ꯍꯦꯂꯣ ꯐꯥꯎ ꯍꯥꯏꯗ꯭ꯔꯤ. ꯐꯣꯟꯗꯒꯤ ꯑꯃꯤꯇ꯭ꯔ ꯁꯦꯟꯒꯤ ꯈꯣꯟꯖꯦꯜꯅ, ꯑꯩꯅ ꯊꯤꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯅꯁꯥꯅ ꯈꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ. ꯃꯁꯥ ꯏꯍꯩ ꯍꯩꯅꯤꯡꯗ ꯂꯩꯔꯝꯕ ꯄꯤꯕꯥ ꯐꯣꯟꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯇꯦꯛꯈꯠꯂꯛꯂꯤ. ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯁꯨ ꯃꯤꯠꯐꯝ ꯍꯣꯡꯈꯤꯗ꯭ꯔꯦ. ꯐꯣꯟꯗꯒꯤ ꯃꯤꯗꯨꯁꯨ ꯋꯥꯗꯣ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯛꯏ ꯌꯥꯝ ꯍꯥꯎꯇꯅ. ꯉꯛꯄ꯭ꯔꯥ? ꯉꯛꯀꯅꯨ. ꯑꯩ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤ ꯇꯨꯡꯗ ꯑꯗꯨꯝ ꯂꯩ. ꯑꯗꯨꯅ ꯅꯪꯒꯤ ꯃꯥꯏꯀꯩ, ꯅꯪꯒꯤ ꯂꯝꯕꯤ ꯊꯤꯕꯗꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯅꯠꯇꯦ. ꯄꯤꯕꯥ ꯀꯩꯁꯨ ꯐꯤꯡꯀꯠꯇꯦ. ꯇꯞꯂꯞꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ. ꯇꯥꯃꯣ, ꯑꯩ ꯇꯥꯃꯣꯕꯨ ꯃꯨꯟꯅ ꯈꯪꯉꯤ. ꯅꯅꯥꯎꯅ ꯂꯩꯕ ꯃꯐꯝꯕꯨ ꯇꯥꯃꯣꯅ ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯉꯛꯇꯦ. ꯑꯩꯅ ꯃꯁꯤꯗ ꯀꯩꯁꯨ ꯉꯛꯐꯝ ꯊꯣꯛꯇꯦꯗ. ꯑꯃꯤꯇ꯭ꯔ ꯁꯦꯟ ꯀꯩꯁꯨ ꯊꯧꯁꯥꯗ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛꯇ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯅꯣꯛꯂꯛꯏ. ꯑꯗꯨꯒ ꯏꯅꯥꯎꯗꯤ ꯈꯨꯠꯇ ꯁꯦꯜ ꯈꯔ ꯊꯣꯛꯄꯗꯒꯤ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯍꯩꯔꯝꯃꯤ. ꯄꯣꯛꯂꯛꯄꯒꯤ ꯎꯗ꯭ꯔꯤꯕ ꯁꯦꯜ ꯈꯔ ꯎꯠꯂꯒ ꯃꯤꯠ ꯅꯥ ꯊꯛꯍꯜꯂꯒ ꯅꯪꯕꯨ ꯂꯥꯡ ꯊꯥꯛꯂꯤꯕꯗꯣ ꯅꯪ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ. ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯅꯕꯗꯣ ꯅꯪꯒꯤ ꯊꯕꯛ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯔꯤ. ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ. ꯀꯣꯟꯅ ꯐꯥꯎꯅꯔꯁꯤ ꯇꯥꯃꯣ. ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯗꯕ ꯊꯣꯛꯂꯗꯤ ꯅꯪꯅ ꯂꯥꯏꯒꯨꯝ ꯂꯥꯠꯂꯤꯕ, ꯅꯪꯕꯨ ꯂꯥꯡ ꯊꯥꯛꯂꯤꯕ, ꯅꯪꯒꯤ ꯁꯥꯁꯤꯟꯅꯕ ꯅꯄꯥ ꯂꯨꯈꯣꯏ ꯐꯕ ꯑꯣꯏꯔꯛꯀꯅꯤ ꯈꯟꯒꯅꯨ. ꯄꯤꯕꯥ ꯈꯖꯤꯛ ꯇꯞꯊꯅ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯦꯠꯅ ꯂꯥꯠꯆꯔꯤꯕ ꯃꯥꯒꯤ ꯃꯄꯥꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗꯗꯤ ꯄꯤꯕꯥ ꯇꯞꯊꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ. ꯑꯗꯨꯅ ꯃꯥꯁꯨ ꯈꯖꯤꯛ ꯐꯤꯡꯒꯠꯂꯛꯏ. ꯇꯥꯃꯣ, ꯌꯥꯔꯦ. ꯋꯥꯗꯨ ꯑꯗꯨꯗ ꯂꯦꯞꯄꯨ. ꯑꯩ ꯊꯕꯛ ꯌꯥꯝꯃꯤ. ꯑꯀꯤꯕ ꯐꯥꯎꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ. ꯑꯩꯒꯤ ꯅꯥꯛꯇ ꯑꯊꯨꯕꯗ ꯂꯥꯛꯅꯕ ꯇꯧ. ꯀꯤꯗꯦ. ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ. ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯅꯅꯤꯡ ꯇꯧꯕ ꯉꯝꯗ꯭ꯔꯒ ꯃꯔꯥꯜ ꯂꯩꯇꯕ ꯃꯔꯤ ꯁꯝꯅꯗꯕ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯂꯕꯗꯤ ꯅꯅꯥꯎꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯇꯥꯃꯣꯅ ꯊꯧꯅꯥ ꯂꯩꯔꯗꯤ ꯑꯩꯒ ꯃꯥꯌꯣꯛꯅꯕ ꯇꯧꯁꯤ. ꯁ꯭ꯌꯥ, ꯊꯧꯅꯥ ꯂꯩꯔꯦꯅ ꯃꯁꯤꯗꯤ. ꯐꯩ ꯐꯩ, ꯌꯦꯡꯕ ꯇꯥꯔꯦꯗꯅ. ꯍꯥꯏꯕꯗꯨ ꯂꯣꯏꯕ ꯅꯪꯗꯦ. ꯄꯤꯕꯥ ꯃꯈꯥ ꯇꯥꯅ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ. ꯑꯗꯨꯒ ꯁꯥꯐꯨ ꯀꯜꯂꯞ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯐꯣꯟꯗꯨ ꯊꯝꯃꯤ. ꯑꯗꯨꯒ ꯇꯧꯐꯝ ꯈꯪꯗ ꯃꯈꯨꯠ ꯑꯅꯤꯗꯣ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯒ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯃꯃꯤꯠ ꯃꯅꯥꯗꯣ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯄꯨꯝꯅꯃꯛꯁꯨ ꯕꯣꯏꯅꯥꯎꯗ ꯁꯤꯟꯅꯔꯝꯂꯕꯅꯤ. ꯄꯤꯕꯥ ꯒꯥꯔꯤꯒꯤ ꯁꯣꯗꯣ ꯇꯦꯕꯜ ꯃꯊꯛꯇꯒꯤ ꯐꯠ ꯄꯥꯏꯈꯠꯇꯨꯅ ꯔꯨꯝꯗꯨꯗꯒꯤ ꯁꯥꯍꯨꯝ ꯅꯥꯏꯅ ꯊꯣꯛꯈꯤ.